MEITEI PANGAL Welfare Association MMWO na LAMDAM ASSIGI AYEEBA SINGBU PUKNING THOUGATPA OINA PANGTHOKLAKPA LED Kayamuddin Pukhrimayum Memorial Function gi SARUK ama OINA MAHAKKI kunithoi SUBA death anniversary ga mari LEINANA July gi tarik 19 da LOKTAK Hall IMPHAL Press Club IMPHAL da LED Kayamuddin Pukhrimayum Memorial Open Patriotic Poem Recitation Competition ama Pangthoklagani competition asigi winner sing da first prize da lupa lising tara second prize da lupa lising taret third prize da lupa lising manga amasung consolation prize da mari subadagina nipan suba position fawda lising amamamga appreciation certificate sing pigini hairi competition asida saruk yaningba competitor singna forum amadi isagi AYEEBA sareng adu July gi tarik 10 fawbagi manungda MMWO gi office da office hour da submit tawa yagani hairi loinana competition asida saruk yanabagi submit tarakpa script adu isa na iba oigadabani sareng adu atopadagi copy tawa natraga mamangda publish tawkiba sareng oiba yaroi amadi sareng kudimak manipuri imalon da igadabani amadi patriotic oigadabani amasung sareng pathoknabagidamak competitor singda minute mari pigini hairi akupa marolgidamak MMWO gi Facebook page amadi WhatsApp number 7005885900 natraga 8837407648 tagi khangba yagani hairi